Haukiba nomaizing numitagi cyclone rimal na maram oiduna Jurakiba nongna Manipur gi tongan ba mafam kayada ising Echaogi Fibam leptana hengalakle Manipur gi yamna maru oiriba turel Nambul amadi Imphal turen torban kaya tongan ba mafam kayada kaiduna Imphal West amadi Imphal East District ki mafam kayada leiriba yum kaising ising thumjin khiduna safagadaba mafam kayada leinari Manipur gi semilongda yanglin saru oiriba Ima Kaithel Pauna Bazar na chingba ising ichaw na maram oiduna Manipur da haukiba May ahumdagi haurakiba kanglup ki irang na maram oiraga lalon itiki lamdamda chaw na chaitheng piduna leiringai ising ichaw na amuka hena awabada awaba piri chahi ama helaknaba haujik fawba karamba matamda ing tappa tang tana leitana mahausagum hingba ngamkhigedagi haina miyamna nunglangningai ising ichawna amuka awaba oiraba asidadi miyamgi wakhal thoktre fumbangna bahaibadu oire hiram masigi matangda mari leinaba authority na hena thungna yangna rescue relief material na chingba mateng tengbang bagi tangai fadaba leiri maziro tagisu khatre Nagamapan lambi sing fazana saukhale asonda leiba gai sing thogo pa yado mandre over bridge mukhung mayagi nagampan lambi sing thomne to asonda kan leiba gai sing thogo ga ro